ꯃꯇꯣꯏꯅꯔꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯕꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯨ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯁꯥ ꯐꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯂꯟ ꯇꯥꯟꯁꯤꯟꯖꯧ ꯂꯟ ꯂꯦꯞꯆꯧ ꯂꯩꯖꯍꯧꯔꯣ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯅꯃꯥ ꯑꯩꯗꯤ ꯃꯥꯂꯦꯝ ꯀꯣꯏꯒꯗꯕ ꯋꯥꯠꯂꯤ ꯑꯔꯦꯝꯕꯗ ꯅꯪꯒ ꯄꯧꯁꯥꯅꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯁꯥꯎꯕꯤꯈꯤꯅꯨ ꯏꯃꯥ ꯑꯃꯨꯛꯇꯗꯤ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯆꯥ ꯑꯩꯕꯨ ꯇꯥꯊꯤ ꯁꯣꯏꯅꯥꯏ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯁꯦ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯏꯀꯥꯏ ꯈꯪꯗꯕ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯅ ꯐꯥꯑꯣꯏꯕꯤ ꯏꯃꯥꯕꯨ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯔꯥꯡ ꯇꯧꯒꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯦ ꯀꯞꯁꯤꯟꯅꯗꯨꯅ ꯁꯨꯠ ꯁꯨꯠ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯅꯆꯥ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯈꯪꯏ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯐꯔꯦ ꯅꯆꯥ ꯑꯩ ꯁꯅꯥ ꯈꯧꯖꯥꯎꯁꯨ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯂꯧ ꯎꯕ ꯁꯤꯃꯇꯗꯤ ꯏꯃꯥꯅ ꯌꯥꯍꯟꯕꯤꯔꯝꯃꯨ ꯅꯆꯥꯒꯤ ꯅꯤꯡꯖꯕ ꯁꯤꯃꯇꯗꯤ ꯊꯨꯡꯍꯟꯕꯤꯔꯝꯃꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕꯃꯛꯇꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯁꯨ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯇꯥꯒꯗꯕ ꯂꯩꯇꯦ ꯂꯩꯖꯍꯧꯔꯣ ꯂꯥꯏꯔꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞꯊꯧ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯊꯦꯛꯇ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯗꯨꯒꯤ ꯁꯦꯝ ꯁꯥꯔꯛꯄ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯦ ꯏꯃꯥꯒꯤ ꯃꯤꯡꯈꯩ ꯁꯩꯊꯥꯗꯨꯅ ꯑꯣ ꯀꯧꯔꯤꯌꯣ ꯀꯣꯜꯂꯣ ꯃꯥꯂꯦꯝ ꯍꯧꯉꯩꯒꯤ ꯀꯣꯜꯂꯣ ꯂꯩꯍꯧꯉꯩꯒꯤ ꯀꯣꯜꯂꯣ ꯀꯣꯔꯧ ꯍꯧꯉꯩꯒꯤ ꯅꯣꯡ ꯍꯧꯉꯩꯒꯤ ꯂꯩꯒ ꯁꯦꯝꯉꯩꯒꯤ ꯂꯩꯃꯥꯏ ꯇꯦꯝꯉꯩꯒꯤ ꯀꯣꯜꯂꯣ ꯀꯣꯡꯍꯧꯗꯣ ꯂꯧꯊꯤꯕꯅ ꯆꯈꯥꯄꯤꯒ ꯈꯣꯡꯖꯣꯝꯕꯒ ꯀꯣꯜꯂꯣ ꯄꯨꯛꯅꯨꯡ ꯊꯥꯡꯉꯩꯒꯤ ꯍꯋꯥꯏ ꯊꯥꯏ ꯀꯣꯜꯂꯣ ꯃꯔꯤ ꯋꯥꯒꯤ ꯍꯧꯅꯔꯦ ꯀꯣꯜꯂꯣ ꯁꯃꯗꯣꯟ ꯑꯌꯥꯡꯕꯅ ꯀꯣꯜꯂꯣ ꯃꯔꯤ ꯋꯥꯒꯤ ꯅꯦꯊꯠ ꯋꯥꯒꯤ ꯀꯣꯜꯂꯣ ꯍꯧꯅꯔꯛꯂꯦ ꯀꯣꯜꯂꯣ ꯑꯁꯨꯝꯅ ꯂꯣꯏꯃꯣꯝ ꯐꯥꯑꯣꯏꯕꯤ ꯐꯧꯀꯧꯔꯣꯜ ꯃꯤꯈꯩꯕꯨ ꯁꯩꯊꯥꯔꯛꯄ ꯏꯃꯥ ꯃꯥꯗꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜꯕꯨ ꯈꯨꯔꯨꯞ ꯊꯥꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯥꯑꯣꯏꯕꯤ ꯏꯃꯥ ꯃꯥꯒꯤ ꯐꯧꯀꯧꯔꯣꯜ ꯁꯣꯜꯂꯛꯂꯕ ꯃꯍꯥꯛ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯗꯦ ꯁꯣꯜꯂꯤꯕ ꯇꯥꯏꯕꯪ ꯃꯤꯗꯨꯒꯤ ꯅꯥꯛꯇ ꯂꯩꯗꯕ ꯌꯥꯗꯦ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯤꯡꯈꯩꯁꯤꯕꯨ ꯁꯣꯜꯂꯛꯂꯕ ꯂꯥꯞꯀꯦꯔꯥ ꯅꯛꯀꯦꯔꯥ ꯁꯣꯜꯂꯤꯕ ꯃꯤꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯐꯧꯀꯧꯔꯣꯜ ꯇꯥꯔꯨꯕꯗ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯌꯦꯡꯅ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯧꯅꯗꯕ ꯃꯆꯠꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯌꯥꯗ꯭ꯔꯕꯅꯤꯅ ꯂꯧ ꯎꯖꯔꯣ ꯃꯇꯧꯗꯤ ꯃꯔꯨꯅ ꯍꯨꯟꯕꯗꯤ ꯌꯥꯔꯔꯣꯏ ꯐꯧ ꯄꯥꯝꯕꯤꯅ ꯑꯣꯏꯅ ꯂꯧ ꯂꯤꯡꯉꯨ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯜꯂꯨ ꯑꯩꯒꯤ ꯌꯥꯊꯪꯗꯒꯤ ꯐꯧ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯏꯖꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯏꯁꯤꯡꯗ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯄꯥꯡꯈ꯭ꯔꯦ ꯐꯥꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯀꯕꯛ ꯀꯕꯛ ꯈꯣꯏꯔꯒ ꯂꯧꯍꯣꯟ ꯅꯤꯔꯨꯗꯨꯅ ꯂꯧ ꯂꯤꯡꯂꯤ ꯂꯧ ꯌꯥꯝꯅ ꯐꯔꯦ ꯃꯍꯥꯛ ꯊꯛꯇ ꯂꯧ ꯊꯦꯡꯈꯤ ꯃꯃꯥꯡꯉꯩꯗꯗꯤ ꯇꯧꯅꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯂꯧꯐꯝꯗꯣ ꯇꯨꯝꯕꯥ ꯀꯥꯎꯔꯦ ꯉꯥꯛꯇ ꯄꯥꯜꯂꯦ ꯃꯇꯝ ꯑꯣꯏꯔꯒ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯄꯩꯔꯦ ꯃꯅꯨꯡꯗꯨꯗ ꯐꯧ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅ ꯌꯦꯡꯂꯨꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯪꯒꯣꯏꯗ ꯂꯩꯗꯨꯅ ꯄꯩꯔꯤꯕ ꯇꯨꯝꯕꯥ ꯀꯥꯎꯔꯦꯗꯨꯒꯤ ꯆꯤꯡꯗꯨꯝ ꯁꯥꯅ ꯄꯩꯔꯤꯕ ꯃꯇꯣꯟꯗꯨꯗ ꯃꯀꯨ ꯀꯧꯕ ꯃꯤꯠꯂꯥꯎꯕꯤꯅ ꯇꯣꯡꯗꯨꯅ ꯎꯏꯕꯗꯣ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯅ ꯍꯥꯏ ꯅꯨꯄꯤ ꯃꯀꯨ ꯆꯪꯂꯦ ꯇꯧꯍꯩꯗꯦ ꯑꯝꯇ ꯇꯥꯜꯂꯨ ꯀꯩꯗꯧꯒꯦ ꯍꯪꯒꯥꯝ ꯄꯦꯔꯦꯗꯨ ꯃꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯁꯥꯎꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯕꯣ
ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯁꯪꯖꯗ꯭ꯔꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯐꯝꯂꯒ ꯂꯩꯗꯧ ꯁꯔꯨꯛ ꯃꯀꯨꯁꯦ ꯇꯥꯟꯊꯣꯛꯄꯤꯌꯨ ꯑꯅꯤꯗꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯉꯝꯅꯕ ꯄꯥꯎꯈꯨꯝ ꯈꯨꯝꯅꯩ ꯍꯥꯏ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯅꯥꯏ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔ ꯑꯩꯅ ꯈꯪꯕꯗꯗꯤ ꯉꯁꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯨꯏꯔꯦꯗ ꯅꯥꯔꯛꯂꯤꯁꯦ ꯁꯌꯦꯡ ꯄꯥꯝꯕꯣꯝꯒꯤ ꯋꯥꯁꯦ ꯑꯋꯣꯏꯕꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯥꯔꯦ ꯍꯥꯏꯁꯤꯅ ꯈꯤꯇꯪ ꯇꯧꯕ ꯌꯥꯗꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯁꯌꯦꯡ ꯄꯥꯝꯕꯣꯝꯗꯣ ꯅꯥꯗꯨꯅ ꯁꯤꯗꯧꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯅꯔꯦ ꯍꯥ ꯑꯩꯒꯤ ꯊꯛꯇ ꯈꯨꯝꯂꯤꯕꯁꯦ ꯑꯔꯦꯝꯕꯗ ꯈꯨꯅꯝ ꯃꯄꯥꯛꯄꯁꯤꯅ ꯍꯥꯏꯖꯤꯜꯂꯛꯄꯗ ꯆꯤꯡꯖꯥꯏꯐꯝꯗꯣ ꯀꯥꯏꯅꯤꯀꯣ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯐꯨꯕꯤꯔꯨ ꯂꯥꯎꯍꯦ ꯅꯪꯅ ꯈꯨꯠ ꯊꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯨꯄꯤꯁꯤꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯗꯣꯏꯅꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕꯅ ꯇꯥꯈ꯭ꯔꯒ ꯑꯩꯁꯦ ꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯣꯏꯗꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯆꯨꯝꯈ꯭ꯔꯦꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯅꯨꯄꯤ ꯃꯃꯥ ꯌꯦꯡꯉꯒ ꯂꯧ ꯆꯤꯡꯒꯟꯕꯤ ꯃꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯍꯦꯛ ꯂꯧꯔꯨꯔꯦ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯔꯤꯕꯔꯥ ꯅꯪꯅ ꯆꯤꯟ ꯀꯜꯂꯤꯁꯦ ꯃꯥ ꯂꯧꯕꯗꯒꯤ ꯅꯠꯇ꯭ꯔꯗꯣ ꯇꯧꯅꯨꯀೋ ꯅꯨꯃꯤꯗꯥꯡ ꯋꯥꯏꯁꯤꯗ ꯈꯟꯅꯕ ꯍꯧꯔꯛꯀꯅꯨ ꯈꯣꯡ ꯈꯨꯠꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯗꯈꯩ ꯀꯞꯇꯨꯅ ꯂꯩꯊꯣꯛꯆꯅꯤ ꯑꯔꯦꯝꯕꯗ ꯅꯨꯄꯥ ꯅꯪ ꯅꯇꯟꯅꯒ ꯇꯜꯂꯦ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯖꯅꯤꯀꯣ ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯁꯦ ꯋꯥꯀꯣꯏꯅꯤ ꯅꯨꯄꯤ ꯀꯥꯟꯅꯗꯕꯗ ꯃꯀꯨꯁꯦ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯔꯨꯕꯒꯤ ꯀꯅꯥꯅ ꯈꯠꯅꯕ ꯍꯧꯒꯦ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯍꯧꯕꯃꯨꯛ ꯇꯥꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯆꯤꯟ ꯀꯟꯕꯤꯁꯨ ꯑꯩꯕꯨ ꯇꯥꯍꯟꯕꯤꯕ ꯃꯀꯨꯁꯤꯗ ꯂꯩꯇꯨꯝ ꯑꯃ ꯄꯥꯏ ꯍꯨꯜꯂꯒ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯖꯈ꯭ꯔꯒꯦ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯃꯟꯕꯗꯒꯤ ꯍꯪꯒꯥꯝ ꯃꯜꯂꯝꯕꯗꯨ ꯇꯣꯛꯂꯒ ꯁꯨꯃꯥꯡꯗꯒꯤ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯁꯅꯥꯆꯤꯡ ꯃꯇꯣꯟ ꯁꯥꯅ ꯂꯩꯔꯤꯕ ꯇꯨꯝꯕꯥ ꯀꯣꯔꯦꯛꯇꯨ ꯇꯝꯅ ꯂꯪꯉꯤ ꯂꯩꯇꯨꯝꯗꯨꯅ ꯊꯣꯡꯕꯗ ꯃꯀꯨꯗꯨꯗꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯑꯇꯤꯌꯥꯗ ꯄꯥꯏꯈ꯭ꯔꯦ ꯂꯩꯇꯨꯝꯗꯨꯅ ꯇꯨꯝꯕꯥ ꯀꯣꯔꯦꯛꯇꯨꯗ ꯑꯣꯏꯅ ꯄꯥꯜꯂꯦ ꯂꯩꯇꯨꯝꯗꯨꯅ ꯄꯥꯟꯕꯗ ꯇꯨꯝꯕꯥ ꯑꯃ ꯀꯥꯏꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯧ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯔꯛꯂꯦ ꯐꯧꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯥꯎꯅꯔꯝꯕꯗꯒꯤ ꯍꯔꯥꯎꯕ ꯇꯝꯌꯥꯡꯕ ꯅꯨꯡꯉꯥꯏꯕꯇꯅ ꯊꯟꯈ꯭ꯔꯦ ꯇꯨꯝꯕꯥ ꯀꯣꯔꯦꯛꯁꯤꯡꯗꯣ ꯈꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯧꯒꯤ ꯐꯧ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯍꯤ ꯑꯃ ꯆꯥꯅꯕ ꯀꯣꯟꯅꯔꯦ ꯐꯧꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛ ꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯥꯏꯔꯕꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯛꯂꯪ ꯈꯨꯌꯣꯜ ꯀꯧꯅꯈꯤ ꯃꯥꯛꯂꯪ ꯄꯨꯝꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯨꯕꯨ ꯁꯨꯛꯅꯝ ꯅꯝꯗꯨꯅ ꯅꯝꯐꯨꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯒꯤ ꯅꯝꯗꯨꯅ ꯀꯥꯟꯅꯕ ꯂꯧꯈꯤꯕꯅ ꯏꯃꯥꯅ ꯄꯤꯔꯝꯕ ꯃꯤꯆꯩꯗꯨꯁꯨ ꯐꯪꯒꯗꯕ ꯃꯤꯀꯨꯞ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯆꯍꯤ ꯑꯃ ꯂꯥꯟꯅ ꯆꯥꯔꯛꯂꯕ ꯐꯧ ꯀꯣꯠꯇꯨꯗ ꯄꯤꯛ ꯊꯜꯂꯝꯕ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯄꯅ ꯆꯔꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯦ ꯐꯧꯁꯨ ꯀꯣꯟꯗ ꯐꯧ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯔꯥ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯏꯔꯦꯟ ꯊꯣꯡ ꯍꯥꯎꯅ ꯆꯥꯁꯤ ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯤꯕꯤꯒ ꯁꯤꯡꯖꯨ ꯇꯧ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯍꯣꯏ ꯅꯨꯄꯥ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧ ꯍꯥꯏꯕ ꯃꯊꯦꯜꯗꯣ ꯅꯨꯄꯤꯗꯨꯅ ꯂꯥꯡꯉꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗꯨꯗ ꯄꯨꯟꯅ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯔꯥ ꯆꯤꯟꯗꯝꯅꯕ ꯇꯧꯏ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇ꯭ꯔꯦ ꯃꯆꯥ ꯃꯁꯨꯁꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯆꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯑꯣꯏꯕꯅ ꯑꯀꯣꯟ ꯑꯍꯥꯟ ꯅꯥꯏꯗꯅ ꯄꯨꯟꯅ ꯆꯥꯏ ꯇꯔꯥ ꯆꯥꯛꯇꯣ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯥꯏꯔꯦꯟꯁꯤꯗꯤ ꯁꯉꯥꯏꯊꯦꯜꯗ ꯂꯩꯕ ꯏꯃꯥꯕꯣꯛ ꯊꯔꯣ ꯍꯣꯏꯗꯒꯤ ꯂꯧꯔꯛꯄ ꯃꯥꯏꯔꯦꯟ ꯃꯔꯨꯅꯤ
ꯑꯩꯅ ꯃꯅꯤꯡꯁꯤꯗ ꯊꯥꯖꯤꯟꯈꯤꯕꯗꯣ꯫ ꯑꯣ, ꯍꯥꯎꯗꯨꯝ ꯍꯥꯎꯏꯅꯦ꯫ ꯑꯁꯨꯛ ꯍꯥꯎꯕ ꯃꯥꯏꯔꯦꯟꯗꯤ ꯑꯃꯨꯛꯇꯕꯨ ꯆꯥꯈꯤꯗ꯭ꯔꯤ꯫ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯦ꯫ ꯉꯥꯐꯛ ꯑꯌꯥꯏꯕ ꯈꯔꯁꯨ ꯊꯥꯛꯆꯤꯜꯂꯕꯅꯤꯅ ꯇꯥꯟ ꯆꯥꯟꯅꯔꯨꯗꯨꯅ ꯍꯥꯎꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯍꯥꯎ ꯈꯦꯠꯅꯩ꯫ ꯉꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯋꯥ ꯉꯥꯡꯗꯩ ꯁꯔꯨꯛ ꯆꯥꯔꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯎ ꯀꯩꯗꯧꯒꯦ? ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ꯫ ꯋꯥꯔꯤ ꯁꯥꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯋꯥꯔꯤꯁꯤꯗꯤ ꯆꯥꯃꯔꯛ ꯍꯟꯅ ꯁꯥꯔꯕꯁꯨ ꯌꯥꯏꯗ꯫ ꯋꯥꯔꯤ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯗ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯏꯌꯥꯎꯗꯣ ꯌꯥꯎꯗꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯕꯅ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯍꯧꯁꯥ ꯆꯥꯛ ꯆꯥꯕ ꯊꯨꯕꯒ ꯃꯍꯥꯛ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯔꯤ꯫ ꯍꯣꯏ, ꯃꯥꯒꯤꯁꯨ ꯆꯥꯛꯈꯣꯝ 3 ꯃꯨꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯄꯤꯗꯣ ꯆꯤꯟꯗꯝꯕ ꯂꯣꯏꯔꯛꯄꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ꯫ ꯈꯨꯖꯥꯏꯗꯣ ꯃꯥꯅ ꯊꯛꯄꯗꯨꯁꯨ ꯃꯁꯥꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯗꯣ ꯀꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ꯫ ꯍꯦꯟꯅ ꯍꯦꯟꯅ ꯑꯁꯨꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄ ꯍꯦꯟꯒꯠꯂꯤ꯫ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯁꯤꯡ ꯄꯨꯜ ꯂꯩꯕꯗꯣꯝꯗ ꯍꯣꯠꯆꯤꯜꯂꯛꯂꯒ ꯏꯁꯤꯡ ꯊꯛꯏ꯫ ꯈꯨꯖꯥꯏꯗꯨꯅ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯄꯨꯟꯗꯨꯗ ꯌꯥꯎꯕ ꯄꯤꯛ ꯊꯟꯕ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯊꯛꯂꯕꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯅꯪꯕꯣ? ꯁꯤꯕ ꯇꯥꯔꯤꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯏꯁꯤꯡꯗꯨꯕꯨ ꯅꯊꯟꯇ ꯊꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ꯫ ꯏꯁꯤꯡ ꯄꯨꯟꯁꯤꯃ ꯊꯛꯂꯕꯁꯨ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯁꯦ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯄꯥ, ꯏꯁꯤꯡ ꯄꯤꯌꯨ, ꯂꯥꯏꯖ ꯏꯁꯤꯡ꯫ ꯏꯈꯧ ꯂꯥꯡꯕꯤ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯒ ꯑꯩꯒ ꯀꯔꯤꯗ ꯈꯦꯠꯅꯕꯕꯨ ꯂꯩꯔꯝꯈꯤꯒꯗꯒꯦ? ꯁꯦ, ꯏꯁꯤꯡ ꯄꯤꯌꯨ, ꯑꯩ ꯏꯁꯤꯡ ꯊꯛꯀꯦ꯫ ꯅꯨꯄꯤꯁꯦ ꯌꯦꯡꯉꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯊꯛꯆꯤꯜꯂꯒ ꯐꯕ ꯅꯠꯇꯦ꯫ ꯅꯕꯨꯛꯇꯣ ꯌꯦꯡꯉꯨ, ꯇꯞꯅ ꯇꯞꯅ ꯀꯪꯈꯠꯂꯛꯏꯗꯣ꯫ ꯍꯣꯏꯅꯦ, ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯄꯨꯛꯁꯦ ꯀꯪꯈꯠꯇꯨꯅ ꯑꯩꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯗ꯭ꯔꯥ? ꯅꯨꯄꯥ ꯅꯪꯕꯨ ꯀꯩꯅꯣꯝꯇꯗꯤ ꯇꯧꯗꯅ ꯃꯥꯏꯕꯔ ꯀꯅꯥꯅꯣꯝꯇ ꯀꯧꯔꯁꯨ ꯂꯥꯏꯖ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕ ꯐꯠꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯅ ꯅꯨꯄꯤꯗꯣ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯦ꯫ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯣ ꯍꯧꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯐꯥꯎꯗꯕꯒꯨꯝ ꯃꯤꯅꯨꯡꯁꯤ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯆꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ꯫ ꯏꯁꯤꯡ ꯏꯁꯤꯡ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯆꯐꯨ ꯎꯌꯥꯟ, ꯀꯣꯜ ꯂꯤꯛ ꯄꯨꯝꯖꯥꯏ ꯆꯥꯛꯈꯨꯝꯗꯣ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯃꯌꯥꯗ ꯇꯥꯕ ꯐꯪꯗꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯗ ꯈꯅꯥꯎꯗꯨꯗ ꯊꯥꯗꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯧꯅ ꯊꯥꯖꯤꯟ ꯋꯥꯡꯈꯠꯂꯛꯏ꯫ ꯇꯞꯅ ꯇꯞꯅ ꯃꯕꯨꯛꯇꯣ ꯀꯪꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯐꯧꯑꯣꯏꯕꯤ ꯏꯃꯥꯒꯤ ꯃꯤꯆꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯧꯁꯤꯅ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯔꯦꯟ ꯑꯣꯜꯂꯣ꯫ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯛꯏ ꯅꯨꯄꯥꯗꯣ꯫ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯅꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯂꯧꯔꯨꯕꯒꯤ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯇꯧꯖꯔꯨ ꯃꯍꯩꯗꯣ ꯂꯣꯛꯄ ꯍꯧꯔꯦ꯫ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯕ, ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯃꯊꯥ ꯃꯊꯥ ꯄꯣꯝꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯆꯩꯗꯒꯤ ꯃꯀꯣꯛꯅ ꯃꯤ ꯑꯣꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯜꯂꯛꯂꯦ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯕꯨꯛꯇꯣ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯈꯤꯗꯨꯅ ꯃꯥꯛꯂꯪ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯊꯔꯦ꯫ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯗꯨꯅ ꯅꯨꯄꯤꯗꯣ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯏꯔꯦꯟ ꯑꯣꯟꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯜꯂꯛꯂꯦ꯫ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯉꯥꯏꯔꯦ ꯃꯤ ꯑꯣꯏꯔꯤꯕ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯃꯥꯁꯨ ꯇꯨꯔꯦꯜꯂꯣꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯏꯁꯤꯡ ꯊꯛꯏ꯫
ꯂꯥꯏꯖ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯦꯜ ꯂꯥꯕ ꯍꯥꯏꯕꯗꯣ ꯑꯣꯟꯈ꯭ꯔꯦ꯫ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯤꯆꯩꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯥꯏꯔꯦꯟ ꯑꯣꯟꯗꯨꯅ ꯇꯨꯈꯣꯡ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯈꯨꯃꯟ, ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯣꯝ, ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯇꯤꯂꯨꯞ ꯑꯣꯏꯅ ꯂꯥꯏꯑꯣꯏꯕ, ꯂꯩꯇꯣꯡꯄꯣꯠ ꯂꯥꯏꯑꯣꯏꯕ ꯇꯨꯒꯤ ꯄꯥꯈꯪꯕ ꯀꯣꯂꯣꯏꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯄꯣꯡ ꯄꯥꯈꯪꯕꯁꯨ ꯀꯣꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯣꯛꯅꯔꯨꯕ ꯃꯤꯗꯣ ꯇꯤꯟꯖꯨ ꯂꯥꯏꯆꯨꯕ ꯑꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯅ ꯑꯣꯟꯕ ꯂꯥꯏꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡ ꯂꯥꯏ, ꯈꯨꯃꯟ ꯂꯥꯏꯇꯣꯡ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯇꯣꯔꯩ ꯇꯨꯈꯣꯡ, ꯄꯥꯠ, ꯀꯣꯝꯊꯤ, ꯂꯣꯛꯇꯥꯏ ꯀꯣꯏꯅ ꯆꯠꯄ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯒ ꯑꯣꯛꯅꯔꯨꯕꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯏ꯫ ꯆꯩꯕꯤ ꯆꯩꯊꯦꯡꯁꯤꯅ ꯃꯔꯝ ꯑꯣꯏ ꯀꯅꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯛꯅꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯪꯂꯝꯆꯠꯀꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯈꯣꯝꯂꯦꯟ ꯃꯪꯂꯨꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯇꯝꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯂꯩꯔꯤꯈꯨꯝꯕꯤꯅ, ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯅꯣ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯅꯍꯧꯅꯅ ꯃꯪꯂꯤꯕ? ꯑꯩ ꯏꯁꯥꯁꯤꯕꯨ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯐꯑꯣꯏꯕꯤ ꯑꯣꯏꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯋꯥꯔꯤꯕꯨꯗꯤ ꯃꯤꯅ ꯂꯤꯕꯗꯒꯤ ꯑꯩ ꯇꯥꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡꯗꯣ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯛꯁꯤꯟꯗꯨꯅ ꯊꯝꯂꯨꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯑꯣꯏꯗꯗꯅ ꯐꯧꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯎꯔꯛꯂꯤꯕꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯪꯕ ꯃꯪꯁꯤꯕꯨ ꯀꯔꯝꯕ ꯈꯣꯝꯂꯦꯟ ꯃꯪꯕꯨ ꯑꯣꯏꯔꯤꯕ? ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯏꯁꯥꯁꯦ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯁꯥꯒꯣꯟꯅꯕꯗꯧꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯣꯡꯕꯇꯅ ꯄꯤꯛ ꯊꯟꯕꯗꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯟꯁꯨ ꯇꯤꯜꯂꯝ ꯂꯥꯏꯔꯝꯒ ꯏꯁꯝ ꯁꯝꯅꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯇꯥꯛꯄ ꯃꯪ ꯉꯥꯛꯇ꯫ ꯆꯨꯝꯅꯒꯤ ꯏꯆꯝ ꯆꯝꯕ ꯃꯪ ꯑꯃꯠꯇꯁꯨ ꯑꯩꯗꯤ ꯃꯪꯗꯦ꯫ ꯑꯩꯕꯨ ꯀꯕꯣꯠꯁꯤꯗ ꯑꯐꯕ ꯍꯪꯀꯨ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡꯁꯤꯅ ꯑꯃꯨꯛꯃꯨꯛꯁꯨ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯨꯛꯃꯨꯛꯁꯨ ꯀꯥꯎꯊꯣꯛꯍꯟꯕꯗꯧꯅ ꯐꯥꯎꯏ꯫ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯗ꯭ꯔꯥ? ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯂꯤꯆꯤꯡ ꯂꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯆꯣꯏꯔꯣꯜ ꯂꯤꯆꯤꯡ ꯂꯣꯜꯂꯤꯉꯩ ꯃꯃꯤꯠꯇ ꯉꯁꯥꯏ ꯃꯥꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯕ ꯈꯥꯂꯩ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯂꯨꯋꯥꯡ ꯇꯧꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯣꯡꯂꯝ ꯑꯗꯣ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡꯁꯨ ꯃꯔꯝꯁꯨ ꯑꯅꯤꯃꯛ ꯆꯥꯗꯦ ꯃꯥꯅ ꯈꯣꯡꯂꯝꯁꯦ ꯎꯕꯒꯤ ꯃꯔꯝ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯋꯥꯡꯂꯦꯟꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯒꯤ "ꯂꯩꯔꯤ, ꯂꯩꯔꯤ, ꯂꯩꯔꯤ, ꯈꯣꯏꯅꯧ ꯏꯇꯥ ꯏꯕꯦꯝꯃ ꯂꯩꯔꯤꯈꯣꯝꯕꯤ, ꯂꯨꯋꯥꯡ ꯇꯧꯅ ꯍꯧꯕ ꯃꯐꯝ ꯈꯣꯡꯒꯤꯅ ꯈꯣꯡꯂꯝꯗꯨꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯣꯏꯅꯧꯅ ꯇꯥꯏꯅ꯫ ꯈꯣꯏꯅꯧ, ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩ ꯂꯥꯛꯑꯣ ꯈꯣꯡꯂꯝꯗ, ꯏꯇꯥ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ." ꯅꯨꯄꯤꯗꯨꯒꯤ ꯅꯥꯁꯣꯟ ꯄꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯈꯣꯡꯂꯝ ꯂꯩꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗꯤ ꯇꯣꯞ ꯇꯣꯞꯄꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯣ, ꯍꯉꯣꯏ ꯃꯈꯣꯜꯁꯤꯡꯅ ꯈꯣꯡꯂꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯟꯗꯣꯛꯂꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯗꯤ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯌꯧꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫